Kasi sandukjariba thoramasi Diamond Radio na sandukjaba Crime Reports. Nupi angangsing da thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghanjana na honajaba dugumba program amani Crime Reports. Diamond Radio na puthokchaba Crime Reports ke yankhai suba tangkak asibu tabiriba singbu James Haigurjamna taram nokchaba luinana khurumjari. Ngasigi tangkak asida top crime ama puduna lakchari. Crime haibasidi crime ni adubu thokliba thokdok sing asida aikoi khangminaba amadi nainaba haibasi thokliba thokdok sing asida aikoina khanaba nainaba amadi aikoigi wakhalda puningda lehoba haibasina matungda sugumba thokdok sing tholokpa mathamda aikoina mayoknaba ngamgadoriban. Rajasthan gi Alwarda thokiba thokdok amani adubu ngasigi thokdok asida tongan mafam Delhi gi Sultanpuri, Delhi gi Karol Bagh, Basant Bihar, Haryana hariba mafam sing asida punchillaga thokiba duguma thokdok ama khang yum ama nupi ama imung aduda nupi macha nifu masibu oiba yaba wafamla nupi amana macha nifu matau karamna mahaki macha ngaktani haigadoribana amadi macha nifu adunasu nupi adubu mahaki mamani matau karamna haigadoribana ngasigi case asigi makha tarakpa warida soidena makki khangba ngamlagani meyamda tamjari khongang amadagi hongalaktuna Delhi gi Sultanpurida imung amakak hongduna laki makoigi manglandi makoigi machanupi ase matik chaba larik laisu haiba nupi ama ohelaba matungda thaba inkhang tobi afaba nupi ama oibai base mama mapagi manglan orami masida mahaki apokpa Ramakantna honaba yaba honarami amadi Delhi gi mafam amada security guard oina thabak toraga mahaki nupi amadi mahaki machanupi Asha chahi nipalom suraba nupi macha asiga imung amada aduba yamna nungaina lerami numida waira mama mapana thabak halakpa matamda Ashana mapagi makhwangdo konshinduna chaplaga thamlami amadi mapana haiki aigi nungsi jarabi ichanupi Ashana ibu chaplaga thamkare imung asida ichange yadrene mama nangbu kadai de lege matamaduda mahaki nupi na chakhumdagi khumlaki nakhoi na pamchagi nungsinabasi ubadane aidi unthongna nungai jakre nachanupi se pangal jaroklabani na hojikti mapa se chaptuna thambo ngamlene matamaduda Ramakan haigi yengune mama nachanupi si chawreni Chahini pan kaktangari aibu lengmu ngamdremi mana konsilaga thambasida adu ichagi manglandi mapa aina thungan gadoribani mapa aigi aningbasu aigi chana soidana thungan gani haibase aina thaje natra sa matamaduda asana haiki baba aise school dane aikhoigi Miss Sweety na haiba aisi larik amna phai aduga nasakna tawsu phajei aduga afaba mi mo ohengani afaba mi mo oiba yagani yamna kanu hono haina haibiriba adu aigi mingse Asha kobuse akoigi Miss Sweety na haiba English ki londa di aigi mingse kari hai khamra baba matamaduda Ramakan haiki ichagi mingse English tana kari hariba matamaduda Asha na haiki baba aigi mingse Asha English tadi hope hai matamaduda mama amadi mapa una nokjaram aikoina nungsina kawriba ichagi mamingsibu English tadi hope haiba asumna imung aduda nungaina makhel langna imung aduda yamna nungaina palami asumna nungaina paliba imung asida karamba tamthiba awabano lakadoribasi masi miyamna tamjari asumna Asha school gi damakta chalami school da mahi masing tamlaba matungda midday meal gi damak school da chak chana nabagi damak mahangna tamniba school aduda angang sing chak chana nabagi damak pukham paring sana tharami school aduda tongan be NGO magi khuthang da chana thaknabasi school gi charamdai matam hek yobaga ben amada thilakpo irami asumna angang sing chak chana nabagi damakta oja singna kaurami masigi marakta NGO gi nupi ama mafam masida lakiba Mansi koba mkhangna lao angang chalo chak chaba yare lao nokhina khuna sahamo pareng sana phamaga chak si ko asumna Mansi na harim angang sing adu hatu loina laknaba matamda maning thangba angang ama NGO gi lakpa nupi Mansi haribasina mahangna Asha gi makhuta tapaiki Asha nangdi nakhuchi sengna hamdaba male nakhuchi sengna hamuro chak si chana na batokse matamadu Asha na haiki Miss ID yum da khuchi sengna hamlaklabani adum ai chaba yarani nate nang nakhutu khara mole washroom da chalo nakhutu chengna hamturo marmokpani Asha di school asida tamliba mayamdagi masaksu ipa phajai nang heli masak phajabasu adu Miss na harise nang ilo washroom da chalaga khut hamuro ko asumna Asha washroom da chatuna khut hamba chakki masigi matung pung kharagi matungda school gi miyoi sengna Ramakanta phone torami yaragadi school da mukta kharthuna lapiyo school asida nahaki na chanupi लाखिबने अदुबु स्कूल सिदा कोइ थिबो खंगद्रे
angang asi kadai de lekhibagi haibase akhoi kangaunare adu mafam asida police laktuna su leire yargadi amuktu school da lakpiu haiduna Ramakant pau piki wafam asida Ramakant school aduda hathu laklami amadi school adugi headmistress ka police ka phamdunu wari sanarami amadi Ramakant su changake masida police na hiki na ki na sanu pise asomne school gi matamde hek chathokpa khotokpa se tawbro na hangkai matamadu Ramakant haigi nati aigi sanu pi asadi mahi masing da thawai yamne yaujabini aduga madi yekpa khotpa su yam haibani to yengbiu aigi khotte yekli baseng mahani yekpa kurak si mani yekpa si amna manmani yumda su phaklang amada mangna kuragi larik la su paba drawing tawba painting tawba mahaki hainabini mahakti asumna mukta tawdabanu pi machani haiki matamadu da headmistress na haiki akhoi su yamna ngai ngasi phawbada asana siguma thabak amata tawdi school asigi akhoi mai purakani haiduna asada akhoi na yamna thajaba thambani adubu matau karamna chak charam daida mahaksi mangkhibano haibase akhoi su ka ngaunare maram asina akhoi na police kauduna mafam asida mahakpu thinanaba akhoi na police ka wata nabani matamadu police na haiki school da karak kibinu pi macha amabu matau karamna school astegi manggadoribano school astegi miyoi kharana angang ase tumina pukhibada akhoi gi school astegi miyoi na khangdeba maram karigino school asigi security laina gate ta angang ase puthoki haibada khangdrisina di school sida chauba soiba amadi leire haibase akhoi su khangi sarkar gi school sing asida niyom kaya marumpi niyom sing ase school gi miyoi sing na su khra dia dumak inde kariguma matamda sarkar na sorakpa matamda di miyam pumna makna kholau hektomak marawi school sing na sorakpa matamda di kanagum amatuna madudo wakat palaiti mase akhoi gi bharat achida leiriba sarkar gi school sing da ju chathariba thong amani masi punamak se akhoi na semdoktrabadi sigum thong macha tholokpa matamda school amadagi angang ama thokiba matamda karigi damakta khangba ngamdribano wafam se police na headmistress ta haikirami matungda police na haiki ngasigi chak insang si nakoi NGO magi khuthang da thile haibani na NGO tawriba kanggu dugi phone number lebra matamud headmistress na asar laini phone number sida leijare aduga maduda lakhiba nakoi na haibada miss mansi gi phone number lebra ama ki number sida leijare adubu magi phone se chatre masigi makha tarakpada police na mo school dugi angang singda amamam to oina wahang hangrame aigi ming Sachdev kawi aigi thabak ai police ni ngasi de ai wahang khara hangge wahang asigi pakhum pi bangang singda ai chocolate amam pigani uredana se chocolate ki khauchi uredana ko ado nakoi gi sidaida phambam sida hangiba nupi macha se kana phambano matamadu da angang amana harake mafam asida asa phami harake good mafam asida asa phami haiba nangi chocolate ma selere kana ui ngasi asa school da karakpada kana ui matamadu da angang singna akhoi ui harake angang sing chocolate piram aroi bo ina asa sina khoina kadai wai da ui chak chabada khoi hatho lakpada miss mansina mabu phahoroga makhutu moli makhut hamu haiduna washroom da thakibani wafam asi mu angang aman hairaki masigi matungda police na wafam si munna taki mahakut hamba chakibadudagi amuhana chak chaba lakibra laktabra matamadu angang sing amatu khumlamde akhoi amatu uhodre khoi khanghodre haina madugi matungda school ge hap tharakpa matamda school ge campus ta mahak sanaba tholokpra wahang asida angang amatu khumkiramde yamna nungaire chocolate sing asina khoi yenarga loina charoko asumna chocolate sing do class du angang sing police ni yantholam police na wafam asida karigumba khardi khangki angang asasi makut hamba chakhibadagi amukhana halaktabani adurgadi khut hamba chapasida mahak washroom dagi kanagum miyoi kharana phaduna school asidagi lona puthokibo oirambe yai haibo wafam si makhoina khangki masigi matungda Ramakant police ka amuk unarami amadi makhuta lupa chama chapi ani ahunga changwa chapi amaga pairaga makhut lonaduna police officer aduda paisa adu piraga kaptuna hairam aigi chano pibo amukta phanghanbiu handak aigi chano pisi phanglabadi ai mafam asida sulejararo inspector aidi karimta piningai solejade yamna laireba miyoi amani security wajaraga aigi nupiga aigi chano piga mangla namakak puduna mafam asida lakjabani aikhoi gi chano pisi yaragadi amukta phanghanbiu asumna mamitugi mapitana inspector aduda makhut lonaduna paisa sing adu piraga machano pibu thibiu haiduna kaplami matamaduda inspector aduna haiki Ramakant ai paisa loba police nate aikhoi gi thodi praja bungak senmani ngasigi tholiba thodokse aikhoi yam nungaiti aduga numit kayani changlabasu changchanu aine nangonda thajaba piri nangi na chanu pibu aikhoina nangonda amuk hana nangi mumungdu sinaba haibase aigi wasakni thamjalu paisa se karigino nangna ingonda paisa piribabu police na michamdagi paisa logadaba nati aikhoidi aikhoigi thabak sigidamak tolo phangi michamdagi aikhoina paisa lawruga aikhoigi thabak tawgadaba nati aduguma police to aikhoi nati haujikti police thabak yamna sengna tawrobani aikhoibu thajaba thambiu matang matam charakpa matamda aikhoina korokpada
matang matam chana lakpiu puning do khajik tang phathabiu hojik adumna torobadi matau karamna imung do leriba na hakinu pinasu chaina se karamna khangani khajik tang puning phathabiraga aikoina toba thabak sing dasu khara support tobiu asumna wahai ase hairamlaga police adu mafam adudagi chatkirami amadi police na asagi photo ase mafam khudimakta photo chaithokna nabagidamagta police na order torami amadi masi thabak to onthoklami asagi photo kaya marum singthoktuna gali gali da lambi khudimakta police ki miyoi sing na achat ong da bus ki station da hotel da market da leiba miyoi sing da sigumba angang ama mangkhre masaksi ubra haiduna mipung khudimakta police na akanba thabak chatharami mayum da halaktuna mahaki nupi da macha mangki bagi pau tamlami pau adu tabada mahaki nupi laimai do wanthaduna takirami kaplami mama mapa ani changna icha nupi gi manglan da khoi mafam asida lakibani adubu karino ngasi thokliba thodokse ekhoi da thokliba thodokse karino haiduna makhoi ani onsina duna yamna kaplami amaromdana NGO gi laklamba mansi mahakna tongliba bhen adu lambi amada khamlami amadi mahaka lakmino miu singda achouba chak hapagi kon adu gari dugdagi thangthana bahairami amadi makhoi anina yamna lumna thangtharami chak hapagi kon adu hangdoktuni yengba matamdadi madugi manungdi yauribadu washroom da khut hamba chatlu haiduna mansina thakibi school asidagi mangkibi angang ashagi masa oirami asadi makhoina chloroform seasonaduna wantha halaga mapam adu tana purokpo oikirami police na makha tarakpada NGO gi officer adu da khongol liraklami mapam adu da leba NGO gi music unarami amadi hangi nakoi is da mansi le da mansi krai le NGO gi music naik akhodi mapam asidagi school khargi chang injang thong thaklaga mapam sidagi thinbani adu mansi si hapta ahungum masuri masi yamna busy oina le adu ngasi ti mapam asida mak la ko koi ukide matam adu da police na oh mahaki phone su aikoina phone toba matamda phone chatre adu magi ka di kaile amadi NGO gi mesing na magi ka taknami ka adu da kari kari pochai lebagi haina ko thi thirami adubu ka adu da kari guma pochai mata famkide police na mansi gi call ase service provider dagi akupa maro loduna phone adugi mari makong liba hokirami mari makong liba matamda makoina khangki numit adugi angang sing chak pijaba matam pung 13 tarakpa matamdagi mahaki phone ase switch off toki matam adudagi hauju phawa call ase amuk hana on tokidre haiba wafamsi khangki masida police inspector dan haiki aikoina angang phabagi team yamna phagatkhre asumna angang pharga atopa miu singdi yon thokpaki case kya koina thengnakre adubu makhoi sing ado criminal macha macha ayaman oirami adubu ngasigi thodok asidi yamna hei singba professional criminal oiraba mioi kharana toboyani maramdi makoina thodokchi thoklaba matungda phone muthatkani khangli phone si sim amana sin sindana phone honglaga toriba asinadi araiba criminal amanate makoi si achauba geng khupu aman makoi asi handaki matang asida koina phaba ngamlagadi angang sing mangkhibagi thodok sing ase kharma khaidi kan mongam khani wafam asi police aduna haikiram hairiba cases da police na makata namu akan momong da thijan hoki amaromdana mansina asabu mafam amada poduna lalami mafam aduda asadi aduma wanthaduna lerami adubu makeup tapna tapna tholaki mahana makeup tholopaga mamit pang thorpada mahaki mamangda miss mansi leramki asana haiki miss mansi aina lerisi kadaidano matamaduda mansi haiki asa nangdi ngasa aina khut hamo hairaga nangdi khut hamba changkhraga washroom da dum wanthadana lerami nasa nungairaktabadagi nakhoi school gi miyoi singa tanaraga aina hospital da purukpane adu hospital da puruklaga nang yengbane nang kasuki gano matamaduda asana haiki aidi hospital chala suba baga chale adu akhoi babadi matamaduda raju ko bama changke to se nakhoi gi uncle raju na nangbu babagi manakta thinbi doin se chocolate chi charaba matungda uncle sinane nakhoi babagi manakta thinbi doin nang yare ko misu sida le horage asumna raju hariba miyoi asina asabu mafam adudagi wantha halaba matungda amuk bag amada hapchalaga gari amagi mathakta haptuna amuk poduna laklami asumna asa mafam amadagi mafam amada poduna lakpa matamda Rajasthan lomda chatkhiba yaba lambi amagi mataida asaga mahaka punna lerami adubu asadi chloroform gi manin aduna adumak wanthaduna lerami masida jeep amada miyoi khara amuk lakliba miyoi sing aduda raju hariba miyoi asina asabu pithokirami asumna mafam adudagi miyoi amana amuk asabu gari amada haptuna pukirami gari amada haptuna pubu matamda mahaki masa adu wanthabana lengba lakpa ngamdabada nupa adugi matam bakta tumduna leki gari manungdu tongba nupi amana angang asi kari tore mahak masa nungaitabra kari tore haina hangki matam aduda angang adubu purokliba miduna haiki doctor da purubani
masasi yamna nungaitreena doctor na mahaki anabasi yam henjilena harakpadagi mafam asida baba ama lei baba adu de yenghange haiduna koina puba chatlibani haibu wafam haiki matam adu da hanglakliba micham nupi aduna wafam adu da thajakiram asumna mafam adu dagi nupa aduna asaba puduna chakki masigi matungda police ki spy khrana amuk police ta pau piraklam hello sir karol bag ta chahi nipan khakta ngari bi nupi macha ama thunga ga le masi anau banga si prokhiba angang ni ado angang si sar hoina tharaiba photo siga masak chu chamane yaragidi mafam se khara thuna lapiu haina pau pirakhi mafam adu da khongai thuna police na angang adu gi khungal leram adubu hariba mafam adu da police na change tawbada mioi amana changhalamde namduna police na mafam adu da changduna yengbada thong hangdalubu matamda pikliba chahi manga degina sahi tara phawbugi manungda leba angang tara rom leiramba thingnaki amadi angang sing adubu senariba nupi amasu police na phaki amadi police na haiki mafam asida asa karmano asa ko nupi machama yawga au yawi asa du sida leire haidna police ta chaklami adubu mafam adu da yawriba asa ko nupi macha adudi mangkiba nupi masa sigi photo ga masak manaramdi adubu tongan mafam dagi pharakpa angang tara adusu police na mafam adu dagi kanki amadi mafam adu da leiramliba mioi singsu police na phagatki makoida wahang pang tawbu matamda nupi aduna haraki char akhodi mafam sida angang sangba ngakani angang si kari lamdugi porei mama mapa kadai dagi no akhoi karim ta khangde akhoina phangiba paisa sidi makoibu pijabi thak tawba akhoina makoibu senaba amadi atopa mioi sing laklaga angang sing sibu mafam amadagi amadaga pukiba singaktani kari lamda pubuno kadai da pubuno haibade khoisu khangde akhoigi ithogde makoibu sangba makoi sangba sigi paisa khata phangmani loinena police na mioi sing adu kana kana no maming haro sir maming haibadi khoina hairasu sarna thajararu angang puduna chaliba sing asigi mioi sing asi makhoina raju haina loina kawi mafam asida raju masing thirabadi punna raju delhi gi manung sida raju chani yang khairom leramani bharat pombogi oina thiredi raju chali singam hena leramani yamna chauba chen amani mafam asida amana amabu masak khangdana nabagi dama maming khangdana nabagi dama raju 1 raju 2 raju 3 asumna raju ngakta kawi aduna sir aina haijariba asengmani haiduna nupiduna haidoroki masigi matungda lambida mansina pukiba ben adu leire haiba paw matabadi police na mafam adu chatuna ben adu gi manungdo kari kari yawbagi haina kothi thikiram adubu ben adu gi manungda chloroform gi bottle ama yarongki masida police na khangki o angang sing se ama matamda mokoina phaba matamda chloroform sizinaraga angang asi wantha laga mafam amadigi mafam amada chak chapu amada tongan mafam sing da haplaga mokoina pugani masigi makhata na khoi amuk thijan matabani asumna police na higi madugi matungda police ki spy amana phone amuk torokiram basan bihar da su mangliba angang asigi photo siga masak chamana ba angang nupi macha ama uki haina police ta paw piram police na mafam adu da koi thi bahauki amadi angang adu lerami haiba ka adu da police na thiba matamda phaglang amada asana mapa gi makhutti yekhiba kurak adu phaglang adu di yekhiram matam adu da police adu naiki o aikoina lakpada khachitang thingkre asa hariba nupi macha si painting su yamna pami haiba mahaki mapagi makutasu kurak ama yekpa mafam asida mahakna kurak ama yeklamni basinadi mafam asida asa laklami haibasini akoina khitang ngana laklamnagadi mafam asida gi asabo khoina kanbo ngamlamgadabani amaromdana mama mapana machanu pibu ningsing duna yumda tengtharami amadi apokpa mapana haiki mafam asida ichanu pibu purolaga ichanu pibu matik chaba mi ama oinanabagi damakta nang aina mangjakiba manglando mangphawna bongamlaro karigumba ichanu pidu phanglabadi akoigi khungangdu du chasi akoigi chamlaba khungangdu di sigumba thawdoksi thokte akoi amaga nungsinana chanana le mafam asida di sel tanduna ichanu pisibu afaba mi oinanabagi damak akoina khanjakiba manglando mangsi mamphawna bongamlaro ichanu pi hek phangbaga akoi yumda halaga chachi asumna onsinaduna mahaki mama mapa ramakant ka mahaki nupi ga loinana tapminaram amaromdana asa mahaki panthung phamda yawruklami achauba yum ama achauba mafam ama fajakraba yum mathon kaya wangna saba yum amada nupi macha masing thingamdana leiba amadi mioi kaya marumna ngak senduna leiba mafam amada asa yawruklami matamaduda angang sing adugi mama ni haiba bina ko nupi ama changatam amadi asa naiki mafam asi kari lamno mafam asi kadai deno ai ima baba gi manakta thinbiu matamaduda bina naiki hey nangi nama haiba go inine se nachina naw mayam lesu udro nupi ngaktani nakhoi ni phuni nanga tharaga makhoi mayam punamakki mama haibadi ai nakhoi gi imana yumda leibaduna atopa imani haujik madugi imagi matam loire haujikna aina nangi ima aina haibada nang ingadaba maside indragana nang chei jata
Matamadu asana nate nang aigi manate. Aigi imagi manakta thinbiyu. Aigi imagi manakta thinbiyu. Aigi babagi manakta thinbiyu. Wahai ase hairami amadi binana khanghoduna mahakki makhut aduna asagi mamaida anirak ahumlak tharami. Amadi kupaktu nabra. Nang kupaktu nabra. Nangi imadi aini haraga nangna nangi ima hangibe maram karigino. Mafam masida legi haiba taradi aingonda ima koktaba. Kari koktaba? Ima. Kari koktaba? Ko. Ingonda ima ko. Se. Ingonda ima ko. Asumna asagi mamai aduda makhutna chaplaga asabu namdana ima haiduna ko holam. Chumedana. Aduni. Mafam masida legi haiba taradi ima aina haiba inba taba. Nangi atai aduda ai khangde. Mafam masida naning tawna leiba yagani. Nangna set ke chage chaningba thangningba set pa chaba loina mak naning thungna thamgani. Adugane aina haibadi yagadaban. Aina haiba yadraba mafam asida kuina leiro. Aidi hekta hatokodorin. Asumna angang asibu kihalami. Masigi matungda bina hariba nupi asina makhoigi racket asida yawba doctor amada call toki. Hello doctor. Anauba malae. Masidi khoi thabaksida yam kanagadaba male. Doctor na laga muktang doctor gi changyeng singdo tobiradi amnungaini. Matamadu doctor na harke. Oh. Ayam tuna lage. Handakti pesa khara phangna ba tokse. Yoksale. Asumna haikirami amadi doctor do mafamda la. Amadi famungda famdunu leribi asada binana haiki. Se yengo. Nakoi uncle doctor ni. Mafam masida leriba angang singse mahakna layeng gadoin. Mahakna layeng labadi nang yam tuna leisabi phagani. Yam tuna leisabi pharadi nang kedana langdana nupi macha ama oibagi leisabi ma oibagi nungaibado nang phanggadoribe. Na pangan dukan gadorini nang huji ison sona lebado nang nungaibrane. Matamadu asana haiki. Ai karimta nadiye. Ai laying bigano. Ai karimta laying bo pamde. Ai laying bigano. Ai ima babagi manakta thinbiyu. Nang aina haiba indre. Nang aina phuba chaidu nang kidre. Asumna asabu kihalami. Amadi doctor naiki. Ngaiko. Ai haigi. Bina. Nang na pangan khara sole. Angkal na kapka doriba hidak se nang nasa phanabani. Nang nasa pharabadi ima babagi manakta chatpada nang kannabani. Sidaida nangi mana ngangi se nang saurono. Nang napangan sonbaduda kalhaningdana tawrini. Aini hidak sing asi nungtigi kapkani. Aina nungtigi hidak se kapa matamda nang na yagadabani. Adagidi nang saukhalani napangan kalani. Adaidi nakoi masiga nang khanar sunang nang ngamani. Adorabadi nang ima babai manakta chapa matamda leisabi pharaga na sadu ting launa chaladi nangi ima ga babaga na sunang ubada haraujadoini. Se injection se kapsiko. Asumna asada injection na se kaplam. Kabliba injection asigi matangda tabiriba singna asengba wafam asi khanglabadi adom sutu chungani pambi amada hidak makhal ama kaplaga pambi adu tha taruk changadaba pambi adu numit mari mangani hapta amagi manungda mapung mare pharaba adugumba ama ohenba yaba hida miyoibana chanariba sa makhal amada sa adu yam thuna chauna nabagi damak tha ahum phawbugi manungda sa adu chaba yabagi mongda leiba adugumlaba hida Sanga amadi pambi singda sizinaba doctor gi londana hidak asigi asengma maming thondrabasu goli number 10 tablet number 10 haina khangnaba hidak asi angang asida kapoiram tha ani ohumda mana masing mapung marei phagadaba adu hidak aduna nupi macha amada kapsin bataragadi supnagi tha ohumda nupi macha adu haksangi phibam sing olaktuna leisabi mapung marei phaba ohenba yaba hidak amoiram thawdok asi asengba thawdokni adumna thajabidaba tobigan Taibong miyoibana noinabani haiduna noinaba sanga da pijaraga sanga chokhanaba guli charubadagi taibong miyoibagi mamai hagalaktuna kidney fail oiba phawba thodo wathok kya marum thokrabani asuguma hidak asina asagi masada numit khudingi hariba hidak ase kapsinduna asabu athuba matamda leisabi fahalaga mafam adudagi makoina sel yamna piraga yonba yananabagi damak sinba planaman masi mamang thaktasu hariba geng khutpu asina nupi masa leisabi phadriba leisabi pharakkadoruba singbu hidak ase kapsinduna leisabi phahalaba matungda bharat ki mapanda atopa state singda bharat ki tonganba mafam singde yonthokpagi chathaba adugumba racket kangu amana pangthokpa thoram masimak asagi mapunsida thokirami asumna nuktigi asagi masada hairiba hidak ase tha ohum leptana kapsilam asumna pulisna asagi khungul lirakpada tha ama phajilaklami haryana gi rotak kauba mafam amada Mansi hariba nupi asina angang amabu asabu phakiba mong aduga chap manaba mongda phakre haiba paw ama police na phangkiram lambi amada mansina lakadaba lambi amada police na thatuna lekhi
मानसी की वैन अदुसु लंबी अदुदा लाखी अमदी पुलिसु लंबी अदुदा ngaiduna leki पुलिस ना मानसी की गाड़ी अदु थत्तुना थमलब मतुंगदा गाड़ी मनुंग अदुदा चाक हापगी अचौब कोन अमदा अंगांग नुपी मचा अमा वांथहंदुना लेरमकी असुमना मानसी बुसु मफम अदुदा पुलिस ना फाकिरम अमदी पुलिस नुपी सिंगना मानसी बु पुलिस कस्टडी दा मचिन हंगदुना यामना थीना फुरम अमदी मानसी दा आसागी मरम धंकी मानसी ना हाइकी आई था अमगी मनुंगसिदा आई करंबा आसानो हाइबे इकाउरे आइने फारिबा अंगांग सिंगसे असुगी मतिक यामे अदुगी मथक्ता आइदी अंगांग सिंगसे फारगा मफम असिदा पैसा थिनरबा मतुंगदा आइदी अदुम लाकपो ngaktani कदाइदगी कदाइदा पुखीगे मफम कदाइदा पुखीबगे कनाना पुखीबगे हाइबसे आई खंगदे मतम अदुदा पुलिस ना हाइके यामना फरे दुदी नंगना अंगांग अमा फारबा मतुंगदा नंगना पीगदबा मियोइसिंग अदुदा अंगांग अदु लेरे लौबा लाओ हाइना नंगना कौर अदुगी मतुंगदा अखोइना मियोइसिंग अदु मुख फारगा मखा ताबा इंटरोगेशन तौदे वाफम असिदा नंगना यादबा तारबदी नंगोंदा अहेनबा एक कया मरुम पांसंदना नंगबु नपुंची चुपा जेलदा थमगनी मतम अदुदा मानसिना वाफम अदुदी याकी असुमना मानसिना महाकी नुपी मचा अमा लेरे लंबीदा लौबा लाओ हाइबा वाफम सिंग हाइगी असुमना मानसिना भेन अमा खामदुना लंबीदा मखोइगी मियोइसिंग दु ngaidुना लेकी मियोइसिंग अदु हेक योरपगा भेन अदुगी मनुंगदा अचौबा कोन अमदगी अंगांगदो लोकथोकनबो होनरिङै मतमदा भेन अदुगी मनुंगदा चाक हापगी अचौबा कोन अदुगी मनुंगदा अंगांग यावरमदे मतम अदुदा मियोइसिंग अदुना मानसिदागी अंगांगदी कदाय वाफम सिंग असे हाइनरिङै मतमदा मनाक अदुगी मोंगसोंगदा लेरिबा पुलिस की टीम ना कोइसिलक्तुना मियोइसिंग अदुबु फारमे अमदी मखोइबु कस्टडीदा पुसंदुना यामना थीना फुरबा मतुंगदा मखोइगी मरी मखोंसिंग खंगननबगीदमक अममम तोइना वाहंग पहंग चथरमे अंगांगसिंग असुबु योंथोक योंसेन तौबगी मियोइसिंग फागतखरबा मतुंगदा आसागी खुंगुल असे नक्सिलकपा होरकलमी अदुबु केस असे असुमना थिजलकपा मतमदा था अहुम चपचाना फाकिरमी था अहुम फारकपा मतमददी आसादा कापलेबा हिदाकसिंग अदुना आसागी मसादा अवोनबा कया मरुम लाक्लमी चही 9 खक्ता ngairiba अंगांग नुपी मचा अदुदा मखोइगी डॉक्टर अदुना अंगांग अदुदा था अहुम लेप्तन हिदाक अदु कापसेन मतमदा आसागी सवोंग सदा पुनमक अवोनबा ngakta लाक्लमी था अहुम असिगी मनुंगदा आसाना अहोरकपदा ममा मपाबु यामना निंगसिंगलमलबसु महांगना नुपी मचा अमा ओइबगी इंखलकपगी लैसाबी अमा मपुंग फारकपगी मवोंग मतौ उजरुबदा महाकी पुंगनिंग वाखल इरांग लांगलमी अमदी महाकी वाखलदा मयुंगी ममा मपा नुंगसिबा पुनमक काउखिरम मिंगसेलगी ममांगदा लेपचदुना महाकी होंगलकलिबा सवोंग सदासिंग येंगजरमी असुमना सही 9 खक्ता ngairiba अंगांग अमगी मसा सवोंग सदा असे कापसिलिबा हिदाकसिंग अदुना था अहुंगी मनुंगदा मपुंग फारबा नुपी मचा ओइरकपगी मवोंग मतौ अदु ओइरमी मसीदगी महाकी वाखलदा अरु अहेनगी फिरोल सेनिंगबा ममाइदा मेकअप तौनिंगबा मचिनदा लिपस्टिक तैनिंगबा वाफम सिंग असे मसा मथंता आसागी वाखलदा फारुकलमी अमदी मिंगसेलगी ममांगदा फमदुना लैसाबी मचा अमगुमना फी मचा अमा यानदुना ममाइदा केबा होरकलमी अमदी लिपस्टिक तैबा होरकलमी कापलिबा हिदाक असिगी रिएक्शन असिन अंगांग असिगी पुंगनिंग वाखल पुनमक होंगलकलमी अमदी मसुंग ममानबी कया मखादा सानदुना लेरिबा सिंग अदुगी मरकते यावनिंगलक्ते मसिगी थोंग सिंग असिदा बिनाना नोक्चरदुना हाइरकलमी आइगी चातनी आइना हाइद्रा था अहुम सिदा नंग हुजिक लैसाबी फारे येंगो नहान मखै नंगना नुपी मचा अमगुम लेरमदो हौजिकती फजरबा सलवार कमीज फजरबा नंगी माइथोंग के थोरकपा चाथोरकपदना इचागुमना फजबा मथे यावदे इचादी ममल यामना तांगबिनी इमाना हाइबे इनगदबनी असुमना बिनाना महाके पुंगनिंग थौगलगम अमदी मतमदुदा आसाना महाकी ममा मपागी वाफम असे लोइना काउखिदुना बिनाना हाइबा वाफम सिंगदा महाकी वाखल असे लोइना मक्सु सिलमी अमदी आसागी वाखलदा अपाम नुंगसी फाउरुकपगी इहुल अमसु फौहलमी मसी पुनमक असे कापलिबा हिदाक अदुगी रिएक्शन ngaktan ओइरमी असुमना राजस्थान की पुलिस अमना दिल्ली पुलिस ता पाउ पिरखी राजस्थान के अलवार कौबा मफम अमदा सिगुम्बा रैकेट कांगू अमा लेरे हाइबा पाउ असे पिरकपदगी मफम अदुदा मखाताना थिजन हुमजनबगी थबक तौरगनी हाइबा वाफम पिरखी वाफम असे ताबदो दिल्ली पुलिस ना हाइकी यामना फरे अदुदी मफम अदुदा चंगबा मतमदा अदोंगी फोनदो साइलेंट थंबिरो अदुगा चंगबा मतमदा अदोम अरोन अथुपसिंगदो पुनम अखोइदा पाउ पिबिरो अखोइ अथुबा मतमदा मफम अदु योगजरके अदुगा अदोंगी फोन अदु स्विच ऑफ थंबिगनु अदोमना स्विच ऑफ थमलगदी अखोइना अदोंगी लोकेशन खंगबा ngamo अदोंगी लोकेशन असे अखोइना खंगबा ngamnanabagidamak अदोंगी फोन अदु अदुम मतम पुनमक्ता ऑन तौबियो अदुगा मखोइबा थिबो हुमगी थबक चथबदा साइलेंट मोड तो ओइना चंगबियो वाफम से हारकी मसिगी मतुंगदा राजस्थान की पुलिस इंस्पेक्टर अदुना मसा मथंता फिजम चेलगा मफम अदुदा लाखी अमदी मफम अदुदा लेरिबा बिना कोबा नुपी अदुगी फोटो फाइदुना युम अदुगी मखादा सानरम नुपी मचासिंगदा नुपी असे मसा खंगब्रा हाइना हंगबा मतमदा अखोइगी इमानी लो हारकी मफम अदुदा यामलबा नुपी मचा निफु मुकी मया असे लेरंबा सिंग अदुना अखोइगी इमानी लो हारकी
नखोइगी मा कदाइदा लेइ हाइबा मतमदा युम असिगी मयाइदा पालिबा थोंगसिदा चंगबियो अदुगा मथोन मरी मथक्ता कारम मतुंगदा मथोन मरीगी मथक्ता अखोइ मादु लेबिने हाइके असुमना महाना कारकपा मतमदा युम अदुगी मनुंगदा थेंगनबा नुपीसिंगदसु अखोइगी इमानी लोइना हाइके मफम अदुदा पुंकक चाउरबी लैसाबी मपुंग फाद्रिबी लैसाबी फारकदोरबी कयामरुम थेंगनकी अमदी चै पाइबा मियोय कयामरुमसु युम अदुदा ngak सेंदुना चटपा थेंगनरकी पुलिस अदुना तुमिना मखोइ खंगहनदना लोटलगा चंगलमी अमदी मथक थंगबा का अमदा आशा कीदुना लेरमकी मतम अदुदा पुलिस तुन हाइकी नंग आशा नत्रा मतम अदुदा आशागी वखल पुमोन ओलमी नुपा अमा मागी कादा चंगलकपदुदा आशागी वखलदा अथुबा मतमदा महाकु मफम असदगी नुपा अमना पुरगदबनी हाइबा वखनदुदा नुपा अदु महाकी मपुरुबा ओइगदोरिबनी हाइबगी वखन अदुदा लेरम अमदी महाना माकर अमा पुथोक्तुना नुपा अदुगी मखुत्ता कुराक अमा येकम कुराक अमा येकपसि पिकलिङै मतमदगी महांगना येकपा खोटपगी पाम्बा महांगना पेंटिंग पामजरकपा मरमना मियोय अमगी मखुत्ता कुराक येकपा महाकी हैनबी ओरम पुलिस ऑफिसर अदुगी मखुत्तसु महांगना कुराक अमा येकलम अमदी आसाना हाइकी नाहक नत्रा अैगी इमाना मफम असदगी अैबु लुहोंगदुना पुगनी हाइबदो असुमना पुलिस अदुना यामना ngakhiram मफम अदुदा मियोय खरा लाकपगी मखोल ताबदगी पुलिस अदुना का अदुदगी थोलकलमी अमदी का अदुदा थोलकपा मतमदा युम अदुबु ngak senba chai पाइबा मियोय खरगा थेंगनरमी अमदी महाकु मफम अदुदगी मसिंग यामलबा मियोय सिंग अदुना पुलिस ऑफिसर अदुबु मसक ताकपा नंगद्रिङै मतमदा महाकी मसादा चैना कन्थरमी अमदी मकोकता हंजन हंजन चैना कन्बदा पुलिस ऑफिसर अदुगी थवाई मफम अदुदा मांगखिरमी मसिगी मतुंगदा बिना थोलकी ओ मफम असिदा पुलिस यौरबा अखोइ याम थुना मफम असि थादोक्तबा यादे मरुइना आसासी हयेंग पुखरगदबनी अदुना आसासे हाना मफम सिदगी ऐ थैदोखरगे अदुगा नखोइना मफम असि खरा येंगसिलो अदुगा मफम असिदा लेरिबा आंगांसिंग पुरगा नखोइना याम थुना ngasi मफम असि थादोखदबनी मफम से बिनाना हाइरमी दिल्ली पुलिस मफम अदुदा यौसिलकलमी मखोइनि यौसिलकपा मतमदा मफम अदुदा आंगांग नुपी मचा कयामरुम लेरमकी अमदी मफम अदुदगी आंगांग सेनबा नुपी अमसु फाके अदुबु मफम अदुदा आशा अमदी बिनादी लेरमखिदे मसिगी मतुंगदा फारिबा नुपी अदुदा इंटरोगेशन तौबा होके अमदी नुपीदुना हाइरकी साब अखोइदि मफम सिदा सेल तांजबनी कदाइदगी करी लमदगी पुरकपनो हाइबा करिगुम अमता खंगदे आंगांगसिंग असिगी ममा मपाना करी कौई आंगांगसिंग असि करी लमदगी लाकपनो हाइबा खै खंगदे अखोइदि आंगांगसिंग असि मफमदा सेनबा अदुगा नुपी मचासिंग असि मरुइना हिदाक कापलागा था अहुमरीदा अखोइना चौहनबनी मखोइबु लेसाबी मपुंग मरी फारबा मतमदा मखोइबु पाम्बा मियोइसिंगदा भारत की मपानदा मखोइबु योंथोकपनी हारिबा आंगांगसिंग असि चौहनबु होनबदा अखोइना डॉक्टर अमखक सिजने वाफम असि हाइदोरकी पुलिसना नुपी अदुगी मचिंदगी डॉक्टर अदुबु फाकी अमदी डॉक्टर अदुबुसु अमुक इंटरोगेशन तौकी पुलिसना हाइके डॉक्टर हाइबसि इसोरमकनि हाइदुना ताइबा मियोइबना लानारिबन मियोइबगी पुंसी कनबगी महत्ता सेल खरगिदमक्ता नंगना करंबा हिदांगनो सिजनरगा नंगना आंगांगसिंगदा कापलिबसे पुलिस की वहां अदुदा अहनबदा डॉक्टर महाक याउदे हाइदुना यामना कन चेलमे अमदी पुलिस की चैफू अदु खांगबु ngамदुना असेंगबसिंग लोइना हाइदोरकी मफम असिदा डॉक्टर अना लेबा मतमदा लाइरबा खुंगंग ओइबनिना आई सेल तुम यामना फंगदे अदुबु आई सेल यामना फंगबा पामके असुमना हाइरिबा कांगु असिगा गेंग खुफुसिगा आइगा मरी लेनकी अमदी आइनि हिदाक अमका पुथोकी हिदाक असि असेंगबदि ताइबो मियोबदा कापदा हिदाक नति सांगादा कापा मतमदा यामना थुना सांगा सिंग अदु चावरगा योनबा यानबा अमदी मना मसिंगदा कापसिनदुना था अनि अहुम चंगदबा मही मरोंगसिंगदा कापसलगा हप्ता अमा अनिदा मपुंग मरी फानबा हिदाकतुनी हिदा अदुगी ममिंगदे अखोइगे डॉक्टर लोंदा टेबलेट नंबर 10 गुली नंबर 10 हारगा खंगै मसिगे अतोपा असेंगबा ममिंग लेति असुमना डॉक्टर अदुना हारकी अमदी महाके ड्रॉवर दु चिंगथोक्तुनी येंबा मतमदा पुलिस अदुना हिदाक अदु थेनकी सिगी हिदाकसे नत्रा मसिगे हिदाकसे आसाना लेरमलिबा मफम अदुदगिसु हिदाक असिगे तोंगानबा सैंपल खरजु फंगे मफम अदुदा नंगना सिजनरगा अंगांगसिदा कापखिबगी अरेंबा हिदाक सिरिंजना चिंगबा खोइ फंगे हौजिक्ति पुलिस स्टेशन चसे नाहाकना तोरबा नरालगी मतुंगिना दंडी फंगबा ताबनिने चसे असुमना डॉक्टर अदुबसु फाके मसिगी मतुंगदा फारिबा नुपी अदुदा मखा ताना मोहंग पहंग तौबा मतमदा मखोइबु अतोपा लमदा पुबदा पासपोर्ट साननबगीदमक अमदी दीपक कौबा मियो एमना मखोइगी पासपोर्ट सारबा मतुंगदा मपाल लमदा थादुइ हाइबसे खंगलकी दिल्ली पुलिसना दीपक की मनाक्ता चटकी अमदी दीपकपु फागतकी दीपकपु फागलबा मतुंगदा असिगुम्बा क्राइम असिदा चेनबा मियोइसिंग नुपी मसासिंग असि मफम असिदा लुहोंगलगा मखोइगी नुपी ओइरबा मतुंगदा मखोइगी लेबाकता चटपा याननबगीदमक्ता तोंगान तोंगानबा पासपोर्ट साबसि महाकना तौरमी अमदी असोबा सेनफमसिंग लौरगा हाइरिबा क्राइम की थबक असिदा याउ हाइबा वाफम खंगलकी अमदी पुलिसना महाकु फुदुना वहंग पहंग तौबा मतमदा आशा कौबा नुपी असि महाकना पासपोर्ट साकी लोइनना अरबतगी नुपा अमगा लुहोंगलबा मतुंगदा हयेंग अयुक्सि मुंबईदगी दुबईदा अंगांग असि पुखरगनी हाइबा वाफम असि दीपककी मचिंदगी खंगी वाफम असि हेक खंगलबा मतुंगदा वाफम असि हेक खंगबा मतुंगदा दिल्ली पुलिस की मियोइसिंगना अंगांग अदुगी मसक खंगदोकपदा नुंगाइननबगीदमक आशागी मपा रमाकांत पुरगा मुंबईदा याम थुना चटखिरमी अमदी मथंगी अयुक्ता मुंबई एयरपोर्ट
Ramakant amadi police ki miyoi sing thungki asumna police ki miyoi sing na mit na sing na mafam adu leki Dubai masa adu gi masak chu khangba natabani na makhoi ba thibada awaba ma oirami adubu sahi nipan khakta ngari be asabu hidak makhal ama kapsinduna tha ahunda leisabi macha ama phahalabi asa Muslim nupi amana set chaba phijol set aduna airport aduda asa Arab nupa amaga ticket check taunanabagi damakta mafam amada lagami amadi apokpa mapana uki amadi police ta haikirami Sir aigi chanupi ada leire aigi chanupi ni ada leisi asani police na photo do ukiba asaga amadi makhoina uriba asagi mong ase yamna khenaba ukirami asengbra sibunangi na charo matamadu mani aigi mitta phanayam upul charabasu aigi chanupi aina masak khangloi dabai marum karino sir masi aigi chanupi ni mafam aduda police na khonglei tuna Arab masa adu su farami amadi asabu su phaduna puthoroklami amadi airport ki ka amagi manungda Ramakant na asa dharami asa nang bababu kawrabra nang bababu masak khangdrabra matamadu asana mahak apokpa mapa Ramakant munne yengjarami asada kablebe hidak aduna asagi mahaki pungning gi wakal hongan batanatana mama mapa phawba kawhan bangamanki marum asina asana mapa ni haibada kutakta haibanglamte adubu munna mapa da mi yengjaraba matungda mapa da konsenduna kapki angang nifugi mama sabi binabasu phagatki asumna asama yumda yoroklaba matungda psychological treatment tawduna mahakpu matam kuina layingki mahaki masada kapsin ki hidak sing adugi reaction sing aduna awonba ahongba ama lekibana amadi mahaki hormone sing loina change tawkiba maramna asana tapna mahaki yumgi miyoi sing ningsing laklami amadi amuk hana asagi punsi mama mapaga nungaina lekiba uiki makhatana psychological treatment makhatana chathaki tapna asa phagalaki amadi amuk hana mama mapaga imung aduda leminaba fangki tamthiraba crime sing asibu chathabada crime tawba miyoi sing da piba ahakba cherak sing gi manungda khwaidagi tamthiba cherak pigadabadu mafam asida aina tonganba cherak pinanabagi damak leiramdrabasu makhoigi mathakta akanba cherak piba yaba pigadabani haiba wafam sing asi makki thamoida phawkiba wafam sing adubu maralgi matung ina faraba miyoi sing mapunchi chupa jail da namsinba natana masidagi henna kanba cherak ti bharat ki samvidhana pikide adumapu ngasigi yankai subai episode asigi tangkakta adomna kari phawibagi afaba sing tamak loksin biu phatabadi nakanda thambiu thokliba thodok asi amakhaktani adubu thodok asidagi tamgadoribadi aikhoi miyam punamakni tamsinbiu khangjinbiu ngasigi damuktadi Diamond Radio gi crime report stabidi basing James Hegurjamna amukhanna khurumjari